Tamjari, ISTV News Ping Tabi Punapu, Taramoksari, Husahan Batangasi Murupau, OBC. International Boxing Association na Boxer Sarita Sahiyama Sanabatingkre. Hojupau Sanano Pizri. Handa Korea ki Incheon da pangthokiba Asian Games da bronze medal fanglabi Saritana judge ki decision janing di haiduna bronze medal lokidaba amadi maka lamba tongnakiba Korea gi Jina Park da medal hukibagi dama International Boxing Association Aibana Sahiyama Sanabatingkre. India ki foreign course BI Fernandez Busu Sahiyani ating thamkre. National course oriba GS Sandudi atingba amata thamkide. Panbay Asian Games ki semi-final bout Korea ki Jina Park International Boxer Lasham Saritaga Sanikibada Saritana Laksana Sanikiba Ayang Musing Ukrabasu just the proper decision da Jina Park na Mai Pan Kibabu Sarita Masa Kaktan Natana Mapamodu Yangiba Miyamamadi television ki Kutang da Yankiba Petribi Miamna Angapopona Kibani medal Yang Topanumita Saritana bronze medal Lokidaba Madi Maki medal Adu Jina Park da Season Bikiba Aduda Miyamna Saritabu Tagapa Pongdoktuna Penakibani Taudo ki Tungda Aibana Saritabu Sanaba Lefanduna Tamkibadagi Makai Kayadagi Saritagi Makaida Laiduna Saritabu Makatana Sanaba Yahanaba Fumka Pongdok Nakiba Lakrabani. Indigenous Technology for Inclusive Growth Habitimda Ngasi Nomugi Oba Kananenugi Toromama Infalgi Lamnamba Sanglel the Pangtokre. The Science Unit Department's Education is na Sinduna. Housing Satariba Contramanga Suba State Level Mathematics and Environment Exhibition Lissingani Taramarigi Saru Omo Oina Pangtokiba Seminar Sida Departments of Science and Technology Hana Director Oramba S. Priyakumar Amadi AMUG Departments of Economics K Senior Assistant Professor Singlen Maistamna Expert person oina wangangki tongan ba mahiroi amadi oja singna saruga kiba thoromasida single maistamna yellow ngai hauduna lamdamasi mipal tangna lerli ngasidi mipal tangdrabadi hingbuda awaba oirakli lamdamasida akhang he kaya leirabasu masagi amasung maikei amakhaktada oina sizinakibadagi phibamasi oirakpagi maramni aikhogi leijariba Indigenous problem sing asi another technology season aduna asumba lambida season rabadi lamdamasida sustainable and inclusive growth purakpangam haike nangi naramdamda wariba aduga chenariba samisa mayamda madulusin bagi madugi pamai thirakpada nangwanda changki bokdo maduna bagi khulai morikanda madu bokno honabagi adugi mami du tar kanda nangsi matik jaba mi ni haidini adna madu amana no yokal kanda anoba makagi technology myams madu da patla kanda magi identity sumahanda ba adu lema ki sukana ba miyam ki sukana ba nangi sukana ba adom da mayona ma husi orientation ai tare adom da lak patugi sam amane ba pani si mafam sida nainaris indigenous technology haris Indian Red Cross Society Manipur State Branch Samedi Manipur University ge NSS cell na sinduna MUG court holder haugibatang tarahumdoi dagi satharikeba photo exhibition asilusin kre International Committee of the Red Cross Society Samoyankai Year of Humanitarian Accent Around the World Habitim the Pangtokiba exhibition atuda malemgi tungan ba mapamda ICRC na miyamgi damakta pangtokiba tabak thorom sing yaba photo sing utki exhibition asigi matangda Indian Red Cross Society Manipur State Branch ke Director Management ge Program Supervisor Oinam Ratana ICRC na malemgi mapam singda thokiba thodok sing conflict situation awana taraba singda amadi atai hiram kaya da haktheng nana mateng panglubugi photo sing utuna myam puna khangmina na papanamda exhibition asi pangthokpani haike lairaba awana taraba conflict ki matamda khudong thiba matamda moina leita laira kaya mateng pangkiba aduda maru oina moina pangthokkiba mateng dugi action mayam khoina tawkiba thabak mayam dugi photography oina mapam chida poraga mayam da koi Manipuri miyam da su ICRC habasi karino khoina kari thabak tawri habasi khangana nawa mayam da koi sahi yankai shurku matam sida masigi samagi yankai shurku matam sida masigi photo mayam si exhibit tawjabani Nauria Pakangla Pakendrugi MLA Minister Amadi Raja Sabha ki MP Fawgi Thakta Myang Seba Tawkiba Sarkar gi Maruiba Bibak Paiba Singna ngasi Phawba Hiang Thang Gram Panchayat ke Manung Senna Leriba Hiang Thang Tara Hai Konjinama Sung Palak Minority Muslim Praja Singhidamakta Sakwa Thorangi Thabak Amata Paket Pa Udri Hairiba Khulani Asigi Sakwa Thorangi Thabak Sing Athubu Matamda Paket Pidrabadi Kongjang Sangsilagini Haina Tara Hai Konjil Mohammedal Social Youth Club Hiang Thang Tadopa Serolmana Kangalali
Mayai koibida leba Sisu Nista Niketangi Taramanga Suba Sport Meet Hokre, Haldopiki Thornda Social Welfare Minister A.K. Mirabai, Yaski Secretary R.K. Dines Yauna School Gi Marilena Bamui Singamadi, Pradana Singba Kana Sugaki, R.K. Dines na Sana Konabasi, Afabu Mahiru Emasembada Sang Drava Yadraba Amani Haiki, Minister A.K. Mirabai na Sana Konabubu Izgasangi, Curriculum da Haptuna, Manipur Sanabagi Powerhouse Amani Hariba Simapamangal Kalansi Haiki. Tongan ba curriculum da tongan ba sports ki computer ki skill development ki tongan ba item kaya haptuna matam sigi chap chaba education ki pathap ama phangan liba haibase masimak ni aina yamna hena lungai jaba Manipur State Power Distribution Company Limited na Housing Manipur ki mafum kaya da prepared ke khutang da mai pinaba AV cable tingtop ki thabak sathriba sida lekai gi club sina mateng pangbinaba company sina khangalli Disabled Association of Manipur gi miyoi singna ngasi Imphal gi Major Khuldigi hoduna memanadraba nama swerba singi phungpam thokpa hak mapung phana fangalu haiba kholau puba khongsat ama satnaba honabada Manipur Press Club ki momang thangba sarukta police na thattuna salan khidre khongsat asida saruk yakiba Disabled Development Association gi MD Yunus Khana Tengkhang character Manipur Sarkar da memanadraba nama swerba singi phungpam thokpa hak mapung phana phangan binaba haijadun lakhi laibak thibadi ngasi phawa thabak oina pangthok pidri maramasina ngasi ki khongsat asi tangai fadana chatnaba waref lobani tongan ba demand tara yoba memorandum ama Chief Minister amadi Social Welfare Minister da pisin khre haiki hak supang phang bidaba hadai hak phang da bai che khoi gi state policy chambi daba asang kui dab singa chibo state policy chambi daba adagi khoi gi handa khatang nauna khoi commission apire ba commission ado adi makoi machena chenja tunja toro mayam hatan biramena magi woibija dian torga chinjale court fight to lere adi commission holere in charge ne puyama joint secretary na ngachi board commission da phang de kun un janu ga kanare khoi complaint kana tabi da kana haido no sini ano khoi ngasi ba khoi complaint pen ba kholau si laur ga dili chalpa matam da chief minister da khoi unajal ga hai matam da khoi secretary na thinga thamme chatpa yaro na adi mapal lam da mi khuni to ni khu no matam mi ani ba dum pi khoi manipur da na pb da bhai tare adi yam hen jan hai ro na qualify oi bulate hai ba ta che kai na back lo yang ba tar ga di moi lo ri ba lising adagi chama pa something lo do khoi disable ka tang oi ba ya ba gi ha ko bole Loktak Pakta Sakta Balakpa Lamlaki Usek Singh Maya Imphal area da leba miyoi kharana fanana ba honariba si thingnana ba Imphal West ki DSP Operation Netrazid amadi Maya Imphal Police ki SDPO Rameshwar yauna asoba police team amana thabak lokhatre Lamlaki South Usek Singh fan ba honariba miyoi sing faduna ain goi ba thabak lokhatna ba mafum kya da thibagi thabak sataki SDPO Rameshwar na phongdropada police team aduna Maya Imphal Komla Khong amadi khodak na singba mafam singda thibomgi thabak sathabda miyoi khara lam usek ahingba ani amadi asiba ani hundok lamlaga sen khre makhatana lamlaki usek sing phaba thingnana ba thabak lawkhat khigani haiki Sumaina lamgi usik pairak pasing si masi hatok bi phate aduga phabi ba phate masi makhoi su thawai pan ba mani akhoi gi rakta makhoi gi su mathau amal oina toribani haibasi halaman singna hairam ba mayam dudik mathakta laila su hairaba kamuna su hairibani si mathakta khudong saba interest leba kamuna yonana bra karino sanana bra tor phadok pidana tawse masi phate se haina sigi mathakta wildlife protection act leina masi tawse phate haibasi ngasi message ama piba horase na police ki drive si satham Dell Company ki Manipur da ahan boina Kaisampat Junction da showroom ma hangdokre Dell International Services India Private Limited ki Sagar Majumdar na ngasi hangdoliba showroom asida company asiga phaba makal ge laptop desktop amadi atai polom kya phangani haiki Quality Dell is always best. As you know, as everybody is aware of this, Dell is the best. Quality wise, you can be rest assured about this. Blue Wing na sinduna December 18 dagi bota pangthokadoriba designer singi showcase ta Brazil, Ukraine, Russia amadi Slovakia dagi punna model mapan amadi Manipur dagi nupa amadi nupi model kuntraga Marina Saru Yagani Haina ngasi Imphal Hotel pangthokpa paumi sing unabada Blue Wing gi managing director Nisikantana phongdokre lamnamasigi firol amadi designer sing sawkhatnaba pangthokadoriba showcase asida Saru Yagadaba mapalamgi model thungnare haiki December ki tang tara nithoi dagi tara taruk fawba numit mangani gi oiba immunization program ama more Kengjoy amadi Indo Myanmar border ki mafam singda DIO more Dr. Priyo Kumar na lusingduna pangthokre hari
immunization camp asigi manungda angang kaya laing bagaloinana lemna hidak langtok sing yantoki mioi samapan romda kangkhal sing lemna piki hairi loisalakpada moroi pau mukana bizrei International Boxing Association na boxer Sarita Sahima Sanabatin Khay ISTV Pau Patang Sabazari Meng Tabi Sumpo